ꯄꯤ.ꯑꯩꯆ.ꯏ.ꯗꯤꯗ ꯌꯥꯡꯂꯦꯟ ꯁꯔꯨ ꯑꯃꯀꯨꯝ ꯃꯤꯌꯥꯝꯗ ꯏꯁꯤꯡ ꯄꯤꯔꯤꯕ ꯋꯥꯔꯛ ꯆꯥꯔꯖꯀꯤ ꯑꯦꯝꯄ꯭ꯂꯣꯌꯤꯁꯤꯡ ꯆꯍꯤ ꯀꯨꯟ ꯍꯦꯜꯂꯕ ꯐꯥꯎꯕ ꯋꯥꯔꯛ ꯆꯥꯔꯖ ꯀꯟꯐꯔꯃꯦꯁꯟ ꯄꯤꯗꯨꯅ ꯂꯩꯔꯦ ꯍꯥꯏꯅ ꯖꯣꯏꯟꯠ ꯀꯣꯑꯣꯔꯗꯤꯅꯦꯇꯤꯡ ꯀꯃꯤꯇꯤꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯕꯤ. ꯒꯨꯅꯃꯅꯤ ꯁꯔꯃꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯉꯁꯤ ꯃꯅꯤꯄꯨꯔ ꯄ꯭ꯔꯦꯁ ꯀ꯭ꯂꯕꯇ ꯄꯥꯡꯊꯣꯛꯈꯤꯕ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯃꯗ ꯋꯥꯐꯝ ꯑꯁꯤ ꯐꯣꯡꯗꯣꯛꯂꯗꯨꯅ ꯒꯨꯅꯃꯅꯤꯅ ꯍꯥꯏ ꯖꯣꯏꯟꯠ ꯀꯣꯑꯣꯔꯗꯤꯅꯦꯇꯤꯡ ꯀꯃꯤꯇꯤ ꯑꯣꯐ ꯄꯤ.ꯑꯩꯆ.ꯏ.ꯗꯤ ꯋꯥꯔꯀꯔꯁ ꯑꯦꯟড ꯑꯦꯝꯄ꯭ꯂꯣꯌꯤꯁ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯃꯅꯤꯄꯨꯔ ꯑꯃꯗꯤ ꯑꯣꯜ ꯃꯅꯤꯄꯨꯔ ꯄꯤ.ꯑꯩꯆ.ꯏ.ꯗꯤ ꯑꯦꯝꯄ꯭ꯂꯣꯌꯤꯁ ꯑꯦꯟড ꯋꯥꯔꯀꯔꯁ ꯌꯨꯅꯤꯌꯟ ꯄꯤ.ꯑꯩꯆ.ꯏ.ꯗꯤ ꯗꯤꯄꯥꯔꯠꯃꯦꯟꯠꯀꯤ ꯋꯥꯔꯛ ꯆꯥꯔꯖ ꯑꯣꯏꯅ ꯊꯕꯛ ꯄꯨꯔꯤꯕ ꯑꯦꯝꯄ꯭ꯂꯣꯌꯤꯁꯤꯡꯅ ꯊꯦꯡꯅꯔꯤꯕ ꯈꯨꯗꯣꯡꯆꯥꯗꯕ ꯀꯌꯥ ꯑꯁꯤ ꯃꯔꯤ ꯂꯩꯅꯕꯁꯤꯡꯅ ꯑꯊꯨꯕ ꯃꯇꯝꯗ ꯌꯦꯡꯁꯤꯟꯕꯤꯌꯨ ꯂꯣꯏꯅꯅ ꯄꯤ.ꯗꯕ꯭ꯂꯤꯎ.ꯗꯤ ꯄꯥꯋꯔ ꯗꯤꯄꯥꯔꯠꯃꯦꯟꯠꯀꯤ ꯑꯣꯏꯅꯗꯤ ꯋꯥꯔꯛ ꯆꯥꯔꯖ ꯑꯦꯝꯄ꯭ꯂꯣꯌꯤꯁꯤꯡ ꯀꯟꯐꯔꯃꯦꯁꯟ ꯄꯤꯔꯒ ꯀꯔꯤꯒꯤꯗꯃꯛ ꯄꯤ.ꯑꯩꯆ.ꯏ.ꯗꯤꯒꯤꯅ ꯄꯤꯗ꯭ꯔꯤꯕꯅꯣ? ꯆꯍꯤ 10 ꯃꯄꯨꯡ ꯐꯥꯕꯗ ꯄꯤꯒꯗꯕ ꯀꯟꯐꯔꯃꯦꯁꯟ ꯑꯁꯤ ꯆꯍꯤ 14 ꯍꯦꯜꯂꯕ ꯐꯥꯎꯕ ꯄꯤ.ꯑꯩꯆ.ꯏ.ꯗꯤ ꯗꯤꯄꯥꯔꯠꯃꯦꯟꯠꯀꯤ ꯑꯣꯏꯅꯗꯤ ꯄꯤꯗꯅ ꯂꯩꯕ ꯑꯁꯤ ꯂꯥꯏꯕꯛ ꯊꯤꯕꯅꯤ꯫ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯀꯨꯝꯆꯥ 2019 ꯒꯚꯔꯟꯃꯦꯟꯠꯇ ꯍꯥꯏꯖꯈꯤꯕ ꯂꯩꯔꯕꯁꯨ ꯉꯁꯤ ꯐꯥꯎꯕ ꯀꯔꯤꯒꯨꯝꯕ ꯊꯕꯛ ꯑꯃꯠꯇ ꯄꯥꯏꯈꯠꯇꯅ ꯂꯩꯔꯤ꯫ ꯖꯣꯏꯟꯠ ꯀꯃꯤꯇꯤ ꯑꯁꯤꯅ ꯁ꯭ꯇ꯭ꯔꯥꯏꯛ ꯇꯧꯗꯨꯅ ꯃꯤꯆꯝ ꯃꯤꯌꯥꯝꯗ ꯑꯋꯥꯕ ꯄꯤꯕ ꯄꯥꯝꯗꯦ, ꯃꯔꯝ ꯑꯗꯨꯅ ꯂꯩꯉꯥꯛꯅ ꯋꯥꯔꯛ ꯆꯥꯔꯖ ꯑꯦꯝꯄ꯭ꯂꯣꯌꯤꯁꯤꯡꯒꯤ ꯑꯋꯥꯕ ꯑꯁꯤ ꯌꯦꯡꯕꯤꯗꯨꯅ ꯂꯩꯉꯥꯛꯅ ꯑꯊꯨꯕ ꯃꯇꯝꯗ ꯀꯟꯐꯔꯃꯦꯁꯟ ꯄꯤꯕꯤꯌꯨ ꯑꯃꯗꯤ ꯋꯥꯔꯀꯔ ꯑꯃꯅ ꯐꯪꯐꯝ ꯊꯣꯛꯄꯁꯤꯡ ꯐꯪꯍꯟꯕꯤꯌꯨ꯫ ꯀꯔꯤꯒꯨꯝꯕ ꯂꯩꯉꯥꯛꯅ ꯍꯥꯏꯔꯤꯕ ꯊꯕꯛ ꯑꯁꯤ ꯑꯊꯨꯕ ꯃꯇꯝꯗ ꯄꯥꯏꯈꯠꯂꯛꯇꯕ ꯇꯥꯔꯕꯗꯤ ꯀꯃꯤꯇꯤ ꯑꯁꯤꯅ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯛꯄ ꯌꯥꯏ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯛꯈꯤ꯫ ꯗꯤꯄꯥꯔꯠꯃꯦꯟꯠꯁꯤꯗ ꯊꯕꯛ ꯇꯧꯖꯔꯛꯏꯕ ꯃꯄꯨꯡ ꯑꯣꯏꯅ ꯃꯥꯒꯤ ꯀꯦꯇꯦꯒꯣꯔꯤ ꯌꯥꯝꯃꯤ, ꯑꯗꯨ ꯃꯄꯨꯡ ꯑꯣꯏꯅ ꯌꯥꯝꯅ ꯂꯣꯡ ꯁꯐꯔ ꯑꯣꯏꯔꯕ ꯗꯤꯄꯥꯔꯠꯃꯦꯟꯠꯁꯤꯒꯤ ꯕꯦꯛꯕꯣꯟ ꯑꯣꯏꯗꯅ ꯃꯥꯒꯤ ꯏꯟꯖꯤꯅꯤꯌꯥꯔꯤꯡꯁꯤꯒꯤ ꯃꯌꯥꯝꯒꯤ ꯏꯁꯤꯡ ꯄꯤꯔꯤꯕ ꯃꯁꯤꯒꯤ ꯏꯝꯄ꯭ꯂꯣꯌꯤꯁꯤꯡ ꯃꯔꯨꯑꯣꯏꯅ ꯋꯥꯔꯛꯆꯥꯔꯖꯁꯤꯡꯁꯦ ꯀꯔꯝꯍꯥꯏꯅ ꯂꯥꯛꯄꯒꯦ ꯍꯥꯏꯕꯗ ꯌꯥꯝ ꯇꯦꯟꯕ ꯑꯩ ꯁꯤꯝꯄꯜ ꯍꯤꯁꯇ꯭ꯔꯤ ꯑꯃ ꯂꯤꯖꯔꯛꯀꯦ꯫ ꯃꯁꯇꯔꯣꯟ ꯑꯣꯏꯅ ꯆꯍꯤ 20 ꯏꯌꯥꯔꯁ ꯑꯃ ꯑꯩꯈꯣꯏ ꯂꯩꯖꯔꯦ, ꯑꯗꯨꯒ 1999ꯒꯤ ꯖꯅꯋꯥꯔꯤ 11 ꯑꯩꯈꯣꯏꯁꯤ ꯋꯥꯔꯛꯆꯥꯔꯖ ꯀꯟꯚꯔꯠ ꯇꯧꯋꯤ꯫ ꯃꯤ 900 ꯀꯟꯚꯔꯠ ꯇꯧꯋꯤ꯫ ꯑꯗꯨ ꯍꯧꯖꯤꯛꯀꯤ 900ꯁꯦ 2024 ꯁꯤꯗꯩꯁꯤꯗ ꯃꯤ 219ꯇ ꯉꯥꯏꯔꯦ꯫ ꯑꯗꯨ ꯋꯥꯔꯛꯆꯥꯔꯖ ꯑꯃꯅ ꯐꯪꯐꯝ ꯊꯣꯛꯄ ꯔꯥꯏꯠꯁꯤꯗꯤ ꯃꯥꯒꯤ ꯆꯍꯤ 10 ꯍꯦꯛ ꯁꯨꯕꯗ ꯃꯥꯁꯦ ꯀꯟꯐꯥꯔꯃꯦꯁꯟ ꯄꯤꯒꯗꯕꯅꯤ 10 ꯏꯌꯥꯔꯁ ꯁꯨꯀꯥꯟꯗ꯫ ꯃꯁꯤ ꯄꯤ.ꯑꯥꯏ.ꯁꯤꯅ ꯃꯅꯤꯄꯨꯔ ꯒꯣꯚꯔꯟꯃꯦꯟꯠꯒꯤ ꯑꯣꯔꯦꯝ ꯑꯃ ꯄꯤ.ꯑꯥꯏ.ꯁꯤꯅ 2001ꯗ ꯃꯗꯨꯗ ꯑꯣꯔꯗꯔ ꯑꯃ ꯄꯤ.ꯑꯥꯏ.ꯁꯤꯅ ꯊꯣꯛꯑꯦ 10 ꯏꯌꯥꯔꯁ ꯁꯨꯕ ꯀꯥꯟꯁꯤꯗ ꯃꯥꯁꯦ ꯀꯟꯐꯥꯔꯝ ꯄꯤꯒꯗꯕꯅꯤ꯫ ꯀꯟꯐꯥꯔꯝꯒꯤ ꯐꯦꯁꯤꯂꯤꯇꯤꯁꯤ ꯄ꯭ꯔꯥꯏꯃꯔꯤ ꯕꯦꯅꯤꯐꯤꯠ ꯔꯨꯜꯗ ꯃꯥꯅ ꯕꯥꯎꯟ ꯇꯧꯖꯕꯅꯤ꯫ ꯗꯤꯄꯥꯔꯠꯃꯦꯟꯠ ꯄꯨꯝꯅꯃꯛꯀꯤ ꯄꯤ.ꯗꯕ꯭ꯂꯤꯎ.ꯗꯤ, ꯑꯥꯏ.ꯑꯦꯐ.ꯁꯤ.ꯗꯤ, ꯑꯦꯝ.ꯑꯥꯏ.ꯗꯤ ꯑꯗꯨꯒ ꯄꯤ.ꯑꯥꯏ.ꯁꯤ.ꯗꯤ ꯂꯩꯔꯤꯕꯁꯤ ꯆꯞ ꯃꯥꯟꯅꯩ꯫ ꯃꯈꯣꯏꯗꯗꯤ ꯆꯍꯤ 10 ꯁꯨꯕꯗ ꯀꯟꯐꯥꯔꯃꯦꯁꯟꯁꯤ ꯂꯣꯏ ꯄꯤꯔꯦ꯫